Mayambu kurumzari adam yengbiribasi Impact News ni Impact Health Link for a Healthy Manipur da mayambu taram okshari ngasi Health Link ta pujarakliba topic asi Kirsani operation hairiba hiram asigi matang dani loina hiram asigi matang da akupa warol khara thambina ba aikhogi studio da lengsinduna laibiriba expert asina Dr. Moirangthem Niteshore Consultant ENT Surgeon Shija Hospital ni loina doctor si hozi Shija Academy of Health Sciences ta Assistant Professor oina su library Dr. Bohan Makta taram nokshari Dr. ngasi akhoi lokhachari ba topic asima Kirsani operation haibasi karino haibadu hanba da khangjahoge masi matau karamna chathaba no haibadu Kirsani operation aise anobu makalgi operation amane mase akoina sor honba matam adigi wangang ba matam sida akhoi larynx ta hadi sor khonjel gi khonjel puthopum jaga se akhoi sida leje ko asigi jaga sida vocal cord haina haidu haijin taupa makhal gi structure me yauje ba makoina sor hom matam da ma se gate hangtopai type ta hangto leba aduna sor nusa dum honjaba wangang matam da ma se khumjalaga de nuksi se pikna chalalaga yamna khap aduna khonjel je thon boy ba aduga khonjel gi ucharon sina lai chin koi sor semba simyam sina semjaba adu hujiki vocal cord chip paralysis tabu matam da for reason amma natraga amma degi paralysis tabu matam da ngasai mi se makhal ani generally lejai ngasai gi mana mayai da changchalaga hen leibugumba natraga na matai da chathoga leiba matai chathokpu leibo oraga na sor hom da kai awaba leitaba mana hangtoga leiramnina adubu wangang da di makhonsi phajana thokpa ngamdaba khonjel ji thokpa ngamdaba aduga karigumba mayai da leiraga na wangang da di am sengna thokpa khonjel ji thokpa sor hom di ngamdaba adi sor hom da mare gate to hangtok tram nusi chapam dur semdramina sor se hona da ngasai gi apun ba gate tu da natraga na apun ba pugal cord tu da nusi se chingjanna hona da patient da yam wajab oiba now sigi makhal gi paralysis sida akhoi gi hana mamang da masi paralysis bu treat tawna ba makhal gi treat tawba habdi cure nate but mana sor hon mangam da bada adu do di ngamhan ba nu hena nungai na sor hom di ngamhan ba adugumba adumba tawna ba operation makhal amani ba sisi Kirsani operation hojiki Kirsani operation haisiki nungi oiba arthasina kari oiba ke habdu su khangsa ho Kirsani operation haibase tasengna masi prithivida hamboina ko akhui Manipur da pangthokiba operation amani masi mamangi chahigi hedi 2022 gi October da tawkiba makhalgi operation ne masigi operation sida akoina Kirsani haina tholibse asembdi masigi maming operation ama lairadi mai maming amasu laibam thoidna ko adada Kirsani haina tholise masigi main reason se aibu takpi tambirakpa aigi oja guru da India gi afauba surgeon ani khagle ENT da ko amana Mumbai dagi Dr. Milind V Kirtane ko magi kiri se logjaraga adagi amana aina aibu chahi ani Jaipur da aibu tambirakpa ai khutpain tambirakpa ai oja amale Dr. Satish Jain magi Satish ki sa se logjaraga tega ahum suna aigi mingi ni se logjaraga duga mana Kirsani hena mana thonjaba makhal ge operation hoina hojiki Kirsani operation ji jo hanam ta nauna daiba sigi matang ju kitang khangsa ho Kirsani operation se asengbadi hojiki vocal cord chip paralysis taw matanda mi amna sorom ba sathina wan honjai mana sorom ba ngamdrabnina adi nungsi changbam lambi du leitabnina amna wan hoje yengbadi amna akoi de puning am nungai je daba makhal gi operation ne ba condition ne ba ko ado masi condition jida mana sorom ngamdadi magi general condition je loi down chalakani ba mangonda tiredness laiba digi akhoi fatigue henjalakpa mangonda sustainability lai chalakta stamina watchalakpa even sor mamam hona bjida moida khoi gi khori melaga sor holamba gi type ta adumaina yamna wana honjaga da condition ne ba ada huji phogda lairiba prithivida masigi laina sigi laing oina chathabada tawribse either khanarom digi akhoina khulai si tawraga sembama natragana mapal hom digi lelaga oina sidagi changaga adu sembama operation ani si tawne ba
Kirsani sina atai mayam digi kitang tongana leirisina mana akhoi gi wind pipe haitare akhoi na trachea hai akhoi lon didi ko medical term didi trachea hai do trachea rom digi oina changa agoina to masi hana mamang da amukta tau khidriba makhal gi procedure ne se ahan boina haitare adu duga akhoi gi huziki sor honba nungaitaba khotaba matamda si operation se chathabane na doctor na tangpe ada huziki sor honba nungai taba haibadi patient sida khoi fast lakadoi se mangonda nungaitaba se kamaina haurakpake haibisi su khangjau masigi wari se amoronda patient si wari se yamna nungaitaba makhalam ki su wari ne taida ma se chahi kunthra ma thumukta ngariba yum palaba nipine ba adu ma se mouth cancer to budigi operation achoba to khre adu operation achoba to bugi mongonda trauma ma amna phajana wana face to jakre madu degi trauma du degi na thok charaga matam khra leraga chahi adugi operation matung chahi ani mu leraga ma se lahu horga kanna sor homba wa bagi leina ama toropa adugi leina do kayam thine to ga ma se khigi ICU da khigi ventilator ga hapaga yamna wana ma se adugi yamna serious of condition ama face to jaraga hek tholak pasida aham thengna jab se ICU digi thola matung da thengna jabane khoi aiga aham thengna jab se patient je now ICU da aham tholak gi thengna basida mana sor holami ba khon se sathina mongonde amna waba mong do holame ba ade u bada khoina su khoi su yam nungai jadaba makhalgi adu magi condition ji da khoina sagi ahan ba hana prithvi de chanari ba treatment makhal se asi mongon di channa ba se kya yada ba oiba yada ba gi maram ji kai no da sagi khanarom digi mainly di khanarom digi amba tawne ba sigi operation makhal se ko sigi vocal cord paralysis ki operation se sor hom bangam de bi operation se now khanaum di to busina sagi khanau gi general condition da kai lege da khanau si ya phajana ka thupang ngam mi ogeda bani ngaksam je phajana tingthopang ngam mi ogeda bani aduga higi ngaksam tingthopang ngam da bami natraga ya jik phajana ka thupang ngam da bami sugum mi dedi ngasagi khuna khulai changbase khanaurom di khulai changbase magi khulai gi hojiki vocal cord si yong na changma ngam da ba aduga mongonda muka henna waba khoina kitang force jinaragada su amuga yadaba se ma se khoigi ya je kitang protruded oiba haidi ya je mapalom de kitang chathokpa haitare ko aduna sagi angle khoina khoi khulai changba ganda khulai sigi pressure jina asem de khoi su mayam na tawnari ba dumaina adugi numit se khoigi operation numit se mongonda yarom de gi changna bu hona jeba adeda kamain taragada magi ya se thagi chahi kunthra ma thudan jungari awa me am su thengna la aduga muk akoina khulai changde ya je muk nomba mu horab aidi changbu si ya de khulai se aduna either akhoi the option lai se pura procedure to akhoi tokthokpa ma natraga ya du tiengna haidi magi jaga du the operation du mapung phana sor hom nungai jana ba sinbiram ma ada puning de di sagi chahi kunthra ma tu dangari ba mi amabu ya am yohonda ba haise leidina ko apena nakala ma da mongonda nunga halasu sa cosmetic issue ha ba le magi cyber copy functional issue ha bam le ko adu mayam duna ma se amna haidi awa ba chai thing amna le ga da ba adai di amuk mapalom digi amuk chang basina amuk sa ge operation achobo toropigi awa ba do muka mongonda mung len ba khopa muk taw ba ha ba se season period di operation du mai taw adugi amuk adugi associated complication hai tare ko risk hai tare ko adugi risk to mu yenga akhoi gi OT sida laser amadi always leje ba ko adai akhoi na ngaktung du da akhoi su kadai de no khang de wakhan se ngaktung du da laser na tawragadi haiba question ama leiba ada laser wakhan khalai su mu kai dai de da ma je hoi pangtha na bi akhoi na tube ma hapchei na ko operation khudi makta je full pangtha ba missing da adugi tube se hap se mongon da kana hamna bhona ba se ngamdam ngasai gi keno do tube hapam jaga do khumjal laga leiram ni na paralysis tuna maram morga adu ngamdam ni na ngasai gi akhoi na upa le tetana ma gi wind pipe si asidai sta makhun na muhulaga ma gi sor holana ba keno ma pijei ba
ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯑꯃ ꯁꯦꯝꯃꯦꯕ ꯃꯄꯥꯟꯗꯒꯤ ꯑꯣꯏꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯀꯤꯌꯣꯁꯇꯣꯃꯤ ꯇꯧꯕ ꯀꯧꯋꯦꯕ ꯅꯥꯎ ꯇ꯭ꯔꯦꯀꯤꯌꯣꯁꯇꯣꯃꯤ ꯇꯧꯔꯗꯤ ꯃꯈꯥ ꯑꯣꯜꯔꯦꯗꯤ ꯁꯣꯔ ꯍꯣꯟꯐꯝ ꯑꯃꯗꯤ ꯂꯩꯔꯦ ꯃꯈꯨꯟ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯃꯊꯛꯂꯣꯝꯗꯒꯤ ꯆꯪꯕꯩ ꯃꯍꯨꯠꯇ ꯃꯈꯥꯔꯣꯝꯗꯒꯤ ꯆꯪꯕꯗꯤ ꯀꯩ ꯀꯥꯏ ꯍꯥꯏꯕ ꯑꯩꯈꯣꯏꯗ ꯉꯥꯛꯇꯪꯗꯨꯗ ꯐꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯑꯩꯈꯣꯏꯗ ꯂꯩꯕ ꯂꯦꯖꯔꯁꯤꯁꯨ ꯉꯁꯥꯏꯒꯤ ꯐꯥꯏꯕꯔ 1 gumba 1.5 gumba ꯆꯥꯎꯕ ꯐꯥꯏꯕꯔ ꯑꯣꯏꯕ aduna fiber du su pi amni na sai gi makhun du gi nakanda amtang di khoi changaga yengba yabra haina adai di khoi na madu gi damata khulai se khoi na endoscope darkar oye ko endoscope si da so khoi gi da angle endoscope se shun he leiba aduna tanjam tang di yeng asi haina khoi su sai operation si manung si da ko amaina changaga amtang yeng asi haina taw bi si da ahamba horopada akhoi se amna mai pak ni habi asama urak pado aduna akhoi tracheostomy gi magi hoba gi nakan magi sor honjana badu dum leijaraga dugi nakan nakan sida khoi khulai sin je changhalaga laser se pusan biraga aduga mai operation je hujabane ada sum operation chatharak pisida nga sagi akhoi desu adugi habituation amak sum lakpado aduna sagi mai pak se mapung pharani hena khanjarap matam ana adu orap matam da akhoi masi magi operation se loiraga magi tracheostomy se sagi mingon da sum tube hapaga thamma du tinungai putti to ko ada sigi sugumba operation sigi target am sigi sagi tube kumba hapase soromba nungai han da bu phan me mathakta magi tube kumba hapase mu kamaina krom kan lokthoga ma se normal ta hangada ge habsi amna achoba keno mane target amane madugi target to khoi generally adugi sigi operation ji dai tare ko operation matung numit hummi shuba sida adugi tracheostomy da khoi lokthop ngamme aduma nungai na so hadi freely so honjabdo adu ngambigi khoi da achievement ama leijege ba asida ne khoi na Kirsani operation sigi kana ba khoi na powers